Agency Karana Manipur gi Valley area da Amukhana Armed Forces Special Power Act 1958 Thamjil Hanaba Center da Taksilam Lehaina Chief Minister and Biren Nungnangba Fongdokre Wafamasi MLA Laisio Kaising na Afspa Lautok na Badiman Tauraduna House da Pukhalakiba calling attention gi Paukom Pibada Chief Minister na House da Fongdokibane Chief Minister na Makataraduna Manipur gi Valley area da Afspa Amukhana reimpose tauna ba agency Karana Center da Taksilakpa asi Yaroi Haina Mahaki Maike digi Center da High Leire adubu Manipur gi hauji ko riba fiba masida makhata na center ga wari sanabada kari haigadabano haiba khangde haina fongdokhe Chief Minister na House ta makhata na fongdokhe bada Afspa haiba si mioi bagi hakki mayok ta leiba sathiba lo makhalamane lo asigi marumda lamdam asigi mioi kaya awaba chaitheng nangkhre Afspa thamjin bana law and order gi fiba fagat kadaba amasung peace purakadaba natte mioi bagi hakki mayok ta leiba lo makhala si Manipur gi chinga masung tam ani tagi mapung fana lauthokpa haibase mahakisu apambane state cabinet na wari pa malauraga disturbed area sing mapung fana Manipur dagi lauthokpa ngamlabaso center na amukhan na reimpose tawba ngambagi power laibana center da ningthi na khanghanba amachangi haiba wafam Chief Minister na thamki